वीडियो दम तलो थोलो पाउ तारा के पा थबा है के Ay, Pablo. वीडियो सिजु याद न बनी ने तौसी ꯅꯪꯕ ꯐꯣꯡꯗꯣꯛ ꯀꯩꯗꯧꯅꯨꯡꯗ ꯁꯥꯟꯇꯤ ꯄꯨꯔꯛꯂꯣꯏ ꯍꯥꯏꯅ ꯃꯁꯥꯟꯅꯗ ꯃꯅꯥ ꯂꯧꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯁꯤꯡ ꯇꯥꯜꯂꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯃꯛꯇ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯀꯧꯈ꯭ꯔꯦ ꯄꯥꯎ ꯂꯣꯏꯖꯔꯦ ꯈꯪꯗ꯭ꯔꯦꯅ ꯂꯩꯕꯥꯛꯁꯦ ꯂꯨꯗꯣꯔꯤꯗ ꯍꯤꯡꯕꯗ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯅꯤꯅꯦ Pablo. Kayong hagi. ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ Kadang, manda, imauran ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯆꯠꯂꯣ ꯆꯠꯂꯣ ꯕꯕꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒ ꯐꯨꯔꯤꯠꯀ ꯍꯤꯗꯥꯛꯀꯤ ꯆꯦꯗꯨꯒ ꯂꯧꯊꯣꯛꯂꯛꯎꯀꯣ Ay, Pablo. ꯅꯪꯂꯦꯟ ꯑꯆꯥ ꯑꯔꯥꯛꯁꯤꯡꯗꯣ ꯂꯣꯏꯁꯜꯂꯨꯀꯣ ꯄꯥꯕꯨꯡ ꯆꯠꯂꯨꯈꯤꯒꯦꯀꯣ ꯀꯔꯤꯅꯣ ꯄꯥꯝꯕꯣꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯣꯡꯉꯤ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯒ ꯍꯤꯗꯥꯛꯅ ꯀꯗꯥꯏꯗꯒꯤ ꯂꯩꯔꯨ ꯁꯦꯜ ꯂꯧꯔꯨꯗ꯭ꯔꯒꯗꯤ Babu! Kailangan ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯊꯦꯝ ꯏꯊꯦꯝ 예, 나마 깎아드려. 아이 비다가 훅저르게. 손 넘은지. ꯏꯊꯦꯝ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯊꯕꯛꯀꯤ ꯁꯦꯟ ꯈꯔ ꯂꯩꯍꯧꯕꯗꯣ ꯄꯤꯌꯨ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯏꯊꯦꯝ 나무 한덕티 시행세계 하나 내자들이 타고 윤주로 생각남도나 레이지니 이랑시다. ꯅꯪꯅ ꯎꯄꯥꯏ ꯈꯔ ꯇꯧ ꯅꯤꯡꯊꯦꯝ ꯏꯆꯥ ꯅꯨꯄꯤꯗꯣ ꯍꯥꯔꯠꯀꯤꯅꯦ ꯍꯥꯏꯗꯅ ꯗꯣꯛꯇꯔꯅ ꯇꯦꯁ ꯂꯧ ꯍꯥꯏꯕꯅꯤ ꯁꯦꯜ ꯂꯩꯇꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯗ꯭ꯔꯤ ꯆꯥꯔꯤꯕ ꯍꯤꯗꯥꯛꯇꯨꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦꯅꯦ ꯅꯤꯡꯊꯦꯝ 나무도 그냥 묵디. ꯃꯉꯥꯃꯨꯛꯇꯤ ꯄꯤꯌꯨꯅꯦ ꯅꯤꯡꯊꯦꯝ 바로 나무의 슈리브랑 묵디 영국이게. ꯐꯅꯤ ꯐꯅꯤ ꯅꯤꯡꯊꯦꯝ 나무 시 아군지 바비 거다. 어떻게 묵디 영국이라고. ꯍꯣꯏ ꯍꯣꯏ 나무도 남가라빠가 카랑간날 라디 파동. 이랑시다. ꯑꯗꯣ ꯅꯤꯡꯊꯦꯝ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ 호이다무. 아무도 뒤에 이름 내려오겠고 나무. ꯐꯅꯤ ꯐꯅꯤ ꯐꯅꯤ
Manipur Chakran Bahai Basi Lamnan Sibu Tasing Nungsiba Changi Haina Sanin Research Sangaba Health Minister Phongdokre Mipal Tangmagi Hainabi Thadokuna Mating Leibu Khunai ama oilasi haina Khongthang Phere Loop ki President na Sapo lamdaga hapilo. Sinjamaida Leiba Malim Interpok Kumongi Thoramda Phongdokre Bapauda JSC amadi government ge wari sanabada yanaba puraktabadagi Tampaki district marimakta irang hena kansillaktuna irang asibu lakshinnaba government na matam kaktana curfew loktokre curfew sina maram oiraga gari chendre mi amata chanadre kaithel sangsing thonglona khre lanai amadi government ge officing thong thingjina khre Langlen, kaidaurag dyan ang masipa. Hay, ipagi Langlen! Langlen! Ipagi Langlen! Ipagi ulit, sige na ipagi!